Russia General Armageddon bu Ukraine da Leiriba forcing Luchingnaba Khankhre Marui ba khongthang amada Russia ki President Vladimir Putin na General Armageddon haina su khangnaba Army General Sergei Surovikin bu Russian forcing ge overall commander hapkhre Ukraine da Russian Armed Forces mafam kaya da maithiba nangle haiba report singi marakta General Surovikin bu Russian forcing ge commander hapkhiba nei Wapam asi thangsa numita Russian Defense Ministry in lauthokhe masigi mamangda Army General Sergei Surovikin na Ukraine amasung Donbass ta Leiriba Russian troops singi khathangba grouping lusingkhe General Sergei Surovikin asi military operation sing da hardline amade mahausaga manadaba thogdou sing chathabagi damakta mahakke colleague sing na General Armageddon haina su kaukhe Ministry asina statement amada hai Russian Federation ki Minister of Defense ki warep na Army General Sergei Surovikin bu Special Military Operation ki mafam da Leiriba forcing gi apunba grouping aduge commander haplay Veteran General asi kumja 2017 dage Russian Aerospace Forces ki commander ge position kairakhe Sahi dumaktada mahakpu Syria da sathagiba military operation da mahakna lawkiba thodang adugi damak Hero of Russia ki title pikhe madugi mamangda mahak Chechnya gi land su saruk yakhe Russian forcing na sathagiba attack ta miyoi tara ka taruk sikhre Crimea ga mari lainaba facilities sing ngak senaba Putin na khangan khre Russian forcing na haukiba hingda Ukraine gi Zaporizhia city da sathagiba attack ta apartment building kaya mang takhiba ga loinana yamdrabada miyoi tara ka taret sikhre haina nongmaijing numitta Ukraine gi city asigi top official amana phongdorokle City Council Secretary Anatoly Kupten na haiki madude city aduda ahingi matamda rocket kaya kapsilaki amade attack aduda yamdrabada lana yung mga pungtumtum na mangtaki amade atay yung nipurom su akaya toy nangke attack adu Ukrainian military na su confirm tawki amasung maduda miyoy kaya misi mina thoki hay na pongdokhe strike adu thangjino mita thoki ba pokhai bagi thokdok amada Crimean Peninsula ga Russia ga samnari ba thong amagi saru khara akaya toy thoki ba matungda satharaki ba nei Pokhai badu da Kremlin na Ukraine gi khathang ba saru control tawnaba khonabada maruoi ba supply route ama oina seasonary ba lambi amade thong adu amangata thoki ba nei maduna lamda madu da leidiba Russian power ge symbol da sogali hain launa re hauki ba chayol kaya sida Zaporizhia city ase sel attack kaya gi target oike masi Ukraine control tawba lamda madu ge sarukni amasung hauki ba chayol da area adu bo international law khongaw na duna Russian President Vladimir Putin lauksin khe Haujik Russia na control toksin kraba lamdam adugi saruk amada Europe ki khwaidagi chawba oiriba Zaporizhia nuclear power plant leiriba nei nuclear plant adu nakalani gi landa hanjin achawba khudong thiba lakhan gadaba mawong da target tawba leikraba nei hanjin cell attack sathabadage plant adugi aroiba external power source phawba mangta khi haina UN nuclear watchdog na thangjin numita phongdokhe Haujik plant adu emergency diesel generator singi mipan tangdunu leiriba nei Crimea gi thongda chathagiba attack adu kanamata na claim tawba leitrabasu maduna Russia da achawba sapu ama pi haina launa baga loinana maduna conflict adu hena lusil halakpa yai haina observer sing na phongdokna re Russia gi lawmaker khara na President Putin da special military operation adu gi mahutta counter terrorism attack ama laukthokna bataksil liba nei Oiragliba phiba maduda President Putin na Crimea ga mari leinaba facilities sing ngak senaba akanba khongthang sing laukhanaba order tawkhre thangja numit ki anganbada kilometer 10 sangba Crimea gi thong adu da chawba pokhai bagi thokdok ama thokraba matungda thong adu semjinduna car amade bus na singba chelan ba haukhre thong adu gi railway service hanagumna mapung phana hanjilhan khre Crimea amasung peninsula asigi maruoiba gas pipeline samnahaliba power grid cars straightforward ba transport ngak senabagi akanba section thaurang sing lokhat pa yanabagi decree ama Russian President Vladimir Putin na sign tawkhe Kremlin na thangjano mita phongdokhiba decree adugi matungina President Putin na Russian Federal Security Service ta facility sing adubo effective oina ngak senabagi thaurang sing langnaba amade madubu coordinate tawnaba khangan khe thangjano mitki angan badalambi ge thong aduda Truck ama pokhai khibaga loinana Crimea Peninsula tamna cheliba train amage fuel tank taret mai chakhan khiba nei blast adu da miyoi ahum su sikhe aroi bada tabiri bapum namak pu thaga chare